Maruina Indian Army ga du Assam Rifles ka Nongmei ama maru mu kamna gidana khoi suspension of operation su lei gi basna achoba sigi factors me leire anywhere any place ta moi khulai pairaga fonga chale phadre pundre adi highway sing da extortion tore loot tore loina tore si matang ching yo kan da khoi Indigenous Peoples Forum IPF aduga khoi foot akhoi gi leiriba Foothills Naga Coordination Committee na khoi gi Prime Minister amadi Home Minister ngapi gani Home Minister amadi Governor da Leiriba sugi ground lusinga achalibra mokhoi gi Leiriba strength haibu madu Leiribra moi gi asagi designated camp da Leiribra haibna chingma mayam amasu tawribra bisi kumna yengchen view haidana khoi magi memorandum pishin gi basinga sigi pause sing da khoi headlines toroga fuongi amaruina Leiriba apun ma kedar Leiriba singji kedar lising amaga chama Home Putre Layne Pali aduga Leiriba Toan Tonba magi designation KMC Tariet ni hai Tares tagi Toan Tonba jagada hen leiba aduga mayamam sumadu report su lei aduna makoi de piriba report sigi matungina khoi designated camp Taret leiba singda Churasampur district ki Mongbong and Fainchat Songkha akhoi ki Songkhojau Thangting amsung New Taikot camp da punna kadar Sanga Yankhema Thoi Technopol district ki Chelep camp da kadar chani ga sup number Dukangpupi district ki Samusang Ti Gamnom Nathelzang amusung Thingsat Kemda kadar chani pansungna tare Chandir district ki Molwai Fai Kemda kadar Chamatara Nepal Frazol district ki Akhasuo Phaibatang amusung Mount Sinai Kemda kadar Chamli Kutret Lai haina pali according to mogi suspension operation aduna hai basing asi masa masa gi Kemda Leibra munisna khulai sing adu khoi double lock tawraga ani magi Maki dagi look Toroga Legadabani Magi designated Kemda Madi ground rules to Labasi Naga Krale but Madu Maduna Madu Fong the Puraga Chatlo Yaba Sapa Yaro from Mayam Paladuga ground rule Mayam see to Gairaga Hazita Tari Mayam Duni Hokiba 22 me home dagi Fong la Kulai Paitana Reli Marakda Miam Bicham Marco Chatle Kulai Pare sophisticated weapon Pire you may tare Mayamato Sedata Koi Foothill Naga Council aduga khoi Indigenous Peoples Forum na khoi Governor amadi Home Minister gi mien chim chalai base sai matang sida ozagi ba kari opinion thamini mule taseng bagi ti su se Leipham Thokte.Nongmei akhoi Manipur da huji iramdam kang leipak Manipur da leiriba indigenous kaunu amatana ko su se leiba pam diaba aduga susi Leipham su Thokte ba kari gino hargadi akoi ji editor no jik panbigi ba Nongmei ji kuli ama phau Central Army ga Indian Army ga kuki akoi moi su group ki militant singsiga moi ga khulai paidana Nongmei maru ama Kapnakhiba ba moi ji kamai to dana su pek Leiribano haibasi yam chawbo wahang amne ba Aduna masi khangna khigi moina su pek to ba yada base masi leina su he pek si tawre moiga yana base pur e ajmai to base tasing bagi di akhigi yelawmi amatana achobo graphic poira ko amatana si pam dabnem ko adu miyam jigi mayokte yada na dum khigi India lenga na hari su agreement moina tawruga makha jum samdo panya Makajam Tahan Baneva. After Tashing Bagidi Uji, a question of Moina and Sagis shoes in Moi ground rules in Libra in the Brahagadi, soon in India, see a quena loina Kangla Urban Actanemico. Ado in the Bakatan in the now, Moina Kuchukulizing a fire, the Sato of the free movement and the Moida, when a toning but a Kuting Maxi, Una, Quay Central Langana Moisi. Matakta action local pagi matakta akoi ilawmi kanglum ai khoi do na action ji local later ne absent lengan ko jitawi ko aduna yamna lan ba India gi internal policy ne abse si yamna haita bhagadra khangda bhagadra ngatraga usita bhagadra khangde ko ai gi wakhalon de ko aina mapan de laijaba mi amoina commission amoina ko leme na moina aina sum yengam tamde India gi policy se yamna haita bane na law ai ngonda de ko aina moina khangna tawne ai haining deba moji foreign policy su oisin ko international policy su oisin ko aina sum yengam tamde ko yamna haita ba gi mo ong da ko lai su haita ba
kanglup amana a bunch of uneducated illiterate people na power paisal lagana lengak si chalai bani haina ai lawe uiba India gi lengak che ko ado Manipur lengak chu ko mai to chu din yaw ni ko se ado samaina aina sumi yang de sum samaina aina yang matam da yamna haiktabagi adum mo ong ama ui India gi lengak ki te ko foreign policy ne kangde internet policy ne kangde aduna maram oiraga moina su agreement chi thamjan badi uji miyam je amata penadre adegu uji May 23 dagi thori by Iran ji kari dagi thori no haragati hairi ba su asi lairam badagi ne kari gumba su si lairam dragati ko atu yamna koki militant kangbu jina terrorist jina akhoi gi mathakta Manipur lengaki mathakta danatana miyang mathakta landar paise masi impossible masi oithok tabak ne ba adubu susi lairamba adi moi botolo piraga thakpa adagi Manipur da lairiba ningkha tamna panjaningba khoigi lalau lup sing si muthat abo honarapda adagi aduga loina na khoigi India gi wangmada Burma romda sagi moigi India go pandam do business trade and business partner or bigi pandam de madu phangna phorapda ai khoi gi lairiba gi lomi singa se ai khoi bu sacrifice to ubne ba kun India lenga na tawche aduna yamna apang bagi thawong amane ba mase kado akoina kari gino har gi daina Taiwan ne yeng matam China ne yeng matam China lenga na Taiwan lenga na moina kamai tawna thabak sit tawine yeng matam da di kari da makta China lengakta asugumba Iran thupa khopa community ama khana bajinga siba kari tadri no ba whereas in India koi tatna tari si kari gi no ba adu koi Manipuri amna koi Bihar ta chapne khangte Punjab ta chapne ka Karnataka chapne ai koi si chung shape oite ba kari gi no are ga India ki policy ja internet policy ja moina sanari ba moina tawri ba thong sing asina shape ohendabne ba khoi adu China lengang na jama haina moina tawga micha miyam ki dei mate shape uri si kari gi no are ga lengak to phaba gi ne ba lengak to hai sing ba gi ne phaba gi ne ba adune si matang da koi democracy chapagi yamna disadvantage ama su live ne ko democracy numbers is the best ro ka koina akoi politicians sing khan bane ba hai gera hai ro ko the drug business to bra na traga huran bra na traga akoi gi criminal la hai bichi karim ta khaidok te ro mana vote pu yauna phanga ba sel bu yana pothoga ma selian banga ma ba mana vote pu karba mi bu yamna phanga vote pu karba na traga masal power ne khande nongmei power de ne khande targa mana vote pu karba MLA oira minister oira MP oira adu oira ke kamai tan adu gumba yamna criminal da changna ba character yaw da ba moral yaw da ba adagi drug lalon ba adagi nupi angang da chopa adagi lagla su haitaba sugumba mayam jena punchil laga lenga nga ko matam da kamai tawdana afaba policy porka deino kamai tawdana afaba foreign policy porka deino kamai tawdana ngam gudawino ngamoya ba hoi democracy da hoi teno si yaudi ko hoi lai chu chonga ne su tangda na chu haiga dem na haba yorom da bai ko adu re ka chu khoina micham yam khoina su khanga da bne haibati leader amu oi ba bisel ching ba mu oi ba bisel politics haiba tu khaptana te ba aidi malem je da kari thoi kari pau se lady kari pau lady hai bise marwai ne english ta iri ba hindi da iri bising to muina par khangja ga da bne ba adu khangda ba kaya mana lusing bo oira ga ti lebak to kamaina chakhur ga din kamaina mang na chakga din no aduna huji tawri ba sugi pe khe si matang da ma din matam da si maksiju yamna haita ba dumba India ki policy aran ba asoyo policy amne ba karingba moina Manipur da Leiribano naharol sing lalol upsing asing moina hai thoi sing thoi ra ga tin man yamna yana bo mo ongda nungsina bo mo ongda yana bo mo ongda moina convince tawna na bo hona ga dabne adu hona de man tona by force to ga moina ta muscle power da ekta money power da moina control tawni moina singani haibi wakhalo na malai ho jike koi India central lenga chi da lari chiko adu oi bai ya ga dra ha gi madu su ka chu he line tho oi ba kari gi no ha ga di Manipur manung da moina tawning ba tawm ba yai ko adu Manipur gi wang ba da
Naharu Singasa, Lainariba Marie Singachato Topa country Lainariba Marie Singsidie, Sai Moy, Indagi foreign policy to Haitragadi, Moy to Tanto, Tanjito, with a Chunga Moeva, I do with toys in Ebco. I do not, which is a high bar, super set a same with it. When you put a lady by Yell Homey, Amatana Kalu, Amatana Palm, the Quay Ahmad Sam de Azuga. Moino, Yada Yadan Miam, Yam the Yadan in the Langana Tamdin Bache. One a Tamga Haragati, at least Moina, Moigi ground rules in Laga, Moitan Mungam Gadabneva, a do zoom ngum deva, a do the neva Miama, to Gimatic Shauner Eba, complaint or Eba, the other gay FIR Tackle Eba, a gay psychic law of case sing Tagalese. I do now in the Langan Tower policy says Yam Lali, Yam Haite, Aduga, Machiyamna, Tapna, Kamaito. Punchin na kamay tayo na nungsina na kamay tayo na convincing o ba maong da compromise tayo na kangde yana ba ni kangde tayo ga sagi peace to yana ba tayo purang na bukan na mo tayo mo na nung may pawa da masal pawa da mani pawa da tayo ni have same masimadi ay may pa kanya tayo danis matamjak